Hi everyone, ngasidi aigi mini vlog se ko shopping chatpagi akoi market chatpagi oidoni ai koi nupaga aiga nusana yam sai mayam ngasidi ko ma kasi punglang lange wabana lore do angang sing school thindo amaga lakpani ngasi se ko koi ki chakhumdi kitchen gi oiba ko pochai khara koi akupatai laige ne ko hekta kawgolleba ko angang singa lakpase yamna gyan men tade ba moi pana ba hona bude pot kase lawga pot kase lawba ngamte kauthoyeba ko ado peni kak lawre ko nupana angang ge siti nungju pathani na ko ꯑꯗꯣ ꯐꯥꯔꯁ ꯐ꯭ꯂꯣꯔꯗ ꯀꯥꯔꯦ ꯕꯤꯁꯥꯜꯗꯗꯤ ꯁꯤꯜꯆꯔ ꯕꯤꯁꯥꯜꯗꯅꯤꯅ ꯃꯌꯥꯝ ꯑꯁꯤꯗꯅ ꯄꯣꯠ ꯄꯨꯝꯅꯃꯛ ꯁꯨꯅꯕ ꯐꯪꯉꯦꯕ ꯆꯥꯅꯕ ꯊꯛꯅꯕ ꯐꯤꯔꯣꯜꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯀꯤꯆꯟꯒꯤ ꯑꯣꯏꯕ ꯄꯣꯠꯇꯤ ꯁꯤꯗ ꯌꯥꯝꯅ ꯐꯪꯉꯤ ꯑꯗꯣ ꯆꯠꯂꯦ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏ ꯋꯥꯏ ꯌꯥꯝꯅꯀꯣ ꯑꯗꯣ ꯑꯩꯁꯨ ꯗꯕꯥꯁꯦ ꯂꯧꯒꯦ ꯇꯧꯏ ꯗꯕꯥꯁꯦ ꯀꯂꯔꯁꯦ ꯌꯥꯝ ꯐꯖꯩꯗꯣ ꯍꯜꯂꯛꯄꯗ ꯑꯣꯏꯅ ꯂꯧꯔꯒꯦ ꯑꯗꯣ ꯀꯤꯆꯟꯒꯤ ꯑꯩꯒꯤ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯑꯃꯠꯇ ꯌꯥꯗ꯭ꯔꯦꯕ ꯂꯣꯏꯅꯀꯣ ꯑꯗꯨꯅ ꯑꯩ ꯃꯆꯥ ꯃꯆꯥ ꯄꯣꯠ ꯆꯩ ꯑꯀꯨꯞ ꯑꯇꯥꯏꯗꯣ ꯉꯁꯤꯗꯤ ꯂꯧꯔꯅꯤ ꯑꯗꯣ ꯀꯥꯔꯦ ꯌꯧꯔꯦꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯋꯥꯏ ꯃꯊꯛ ꯀꯥꯊꯣꯛ ꯀꯥꯁꯤꯟ ꯇꯧꯕꯁꯦ ꯕꯤꯁꯥꯜꯅꯤ ꯍꯥꯏꯖꯕꯇꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯁꯥꯏꯌꯦꯕ ꯍꯥꯏꯗꯤ ꯑꯦꯁꯤꯁꯦ ꯊꯥꯕ ꯋꯥꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕꯀꯣ ꯍꯧꯖꯤꯛ ꯑꯗꯨꯅ ꯃꯥꯁꯦ ꯍꯜꯂꯛꯄꯗ ꯑꯣꯏꯅ ꯄꯥꯏꯔꯒꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯄꯥꯏꯈꯠꯅ ꯆꯠꯂꯒꯗꯤ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯣ ꯁꯤꯒ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯇꯥꯏꯜꯁꯀꯨꯝꯕ ꯄꯀꯥꯒꯨꯝꯕ ꯁꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯅꯦꯕ ꯁꯤꯒꯤ ꯕ꯭ꯔꯁꯁꯦꯀꯣ ꯍꯦꯟꯗꯜꯁꯦ ꯄꯥꯏꯔꯒ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯅꯨꯡꯉꯥꯏꯕ ꯑꯁꯤꯁꯦ ꯂꯧꯔꯒ ꯑꯩꯁꯦ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯑꯁꯤꯁꯨ ꯂꯧꯔꯒ ꯀ꯭ꯂꯤꯞ ꯐꯤ ꯌꯥꯝ ꯐꯤ ꯆꯠꯄꯒꯤ ꯀ꯭ꯂꯤꯞꯁꯤꯁꯨ ꯂꯧꯈꯔꯦ ꯍꯥꯟꯅꯒꯤꯗꯣ ꯌꯥꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯁꯇꯤꯛꯀꯤꯁꯤꯅ ꯍꯦꯟꯅ ꯀꯥꯟꯅꯕ ꯐꯪꯕꯅꯤ ꯍꯥꯏꯗꯤ ꯀꯥꯟꯅꯩꯌꯦꯕꯀꯣ ꯑꯗꯣ ꯃꯁꯤ ꯑꯩꯒꯤ ꯁꯣꯞꯄꯤꯡꯁꯤꯗꯤꯀꯣ ꯃꯆꯥ ꯃꯆꯥ ꯄꯣꯠꯅꯤ ꯑꯁꯤꯁꯨ ꯑꯉꯥꯡꯁꯤꯡꯅ ꯑꯃ ꯂꯧꯕꯗ ꯑꯃ ꯐ꯭ꯔꯤꯅꯤ ꯏꯆꯥꯅꯨꯄꯤ ꯑꯅꯤꯒꯤ ꯑꯃꯃꯝ ꯂꯧꯕꯤꯔꯒꯦꯀꯣ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯇꯦꯕꯜꯗ ꯊꯝꯅꯕꯒꯤ ꯑꯗꯒꯤ ꯑꯇꯩꯗꯤ ꯀꯔꯤ ꯀꯩꯅꯣ ꯌꯦꯡꯒꯦ ꯁꯤꯁꯦ ꯗꯤꯅꯔꯒꯤ ꯀꯩꯅꯣ ꯗꯤꯅꯔ ꯁꯦꯠꯀꯤ ꯕꯥꯎꯜꯁꯤꯁꯨ ꯑꯃ ꯂꯧꯔꯒꯦ ꯀꯩꯒꯤꯅꯣꯅꯦ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯗꯥꯏꯇꯤꯡ ꯇꯧꯕꯒꯤ ꯃꯥꯁꯤꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯣ ꯂꯤꯛꯂꯤꯛꯀꯤ ꯒ꯭ꯂꯥꯁ ꯑꯃꯁꯨ ꯑꯩꯅ ꯂꯧꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯕꯣꯇꯜꯁꯦꯀꯣ ꯑꯥꯏꯀꯣꯅꯤ ꯋꯥꯇꯔ ꯁꯨꯃꯥꯏꯅ ꯁꯦꯝꯕꯒꯤꯗꯣ ꯍꯨꯃꯥꯏꯁꯨ ꯑꯃ ꯂꯧꯔꯒꯦ ꯍꯨꯃꯥꯏ ꯃꯆꯥꯁꯦ ꯀꯥꯔꯦꯟ ꯆꯠꯈ꯭ꯔꯒ ꯍꯨꯝꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦꯕ ꯄꯤꯛꯆꯔꯗꯗꯤ ꯀꯥꯔꯦꯟ ꯆꯠꯈ꯭ꯔꯒ ꯌꯥꯝꯅ ꯂꯥꯡꯉꯤ ꯁꯥꯏ ꯑꯗꯨꯅ ꯑꯩ ꯃꯆꯥꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯩ ꯂꯧꯔꯒꯦꯀꯣ ꯑꯗꯨꯅ ꯌꯥꯝ ꯇꯥꯡꯕ ꯄꯣꯠ ꯅꯠꯇꯦꯗ ꯑꯗꯨꯝ ꯃꯆꯥ ꯃꯆꯨ ꯂꯨꯄꯥ ꯆꯥꯝꯃ ꯆꯅꯤ ꯆꯍꯨꯝ ꯄꯤꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯀꯤꯠꯆꯟꯒꯤꯅ ꯑꯩꯈꯣꯏꯒꯤ ꯏꯁꯇꯦꯟꯅꯦꯕ ꯑꯗꯨ ꯀꯩꯅꯣ ꯆꯥꯛ ꯊꯝꯅꯕꯒꯤ ꯀꯨꯀꯔ ꯊꯝꯅꯕꯒꯤ ꯈꯥꯡ ꯊꯝꯅꯕꯒꯤ ꯏꯍꯣꯡ ꯍꯣꯡꯉꯤꯗ ꯀꯨꯟ ꯃꯉꯥ ꯑꯗꯨꯃꯥꯏꯅ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯏꯁꯄꯨꯟꯁꯤꯁꯨ ꯂꯧꯔꯒ ꯃꯔꯤꯗ ꯂꯨꯄꯥ ꯆꯥꯝꯃ ꯇꯥꯡꯉꯤ ꯃꯥꯒꯤ ꯏꯁꯄꯨꯟꯁꯦ ꯑꯗꯨꯒ ꯁ꯭ꯀꯦꯄꯔ ꯑꯃꯁꯨ ꯂꯧꯔꯒꯦ ꯑꯩꯒꯤꯗꯣ ꯌꯥꯗ꯭ꯔꯦ ꯃꯜꯂꯦꯀꯣ ꯃꯌꯥꯝ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯄꯤꯛꯇꯛꯁꯨ ꯇꯧꯕꯀꯣ ꯑꯩꯈꯣꯏ ꯁꯤꯡꯒꯨꯝꯕ ꯁꯤꯠꯄ ꯆꯅꯝ ꯁꯤꯠꯄꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯩꯒꯤꯗꯣ ꯍꯥꯟꯅꯒꯤꯗꯣ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯑꯁꯤ ꯑꯣꯏꯅ ꯂꯧꯔꯒꯦ ꯑꯗꯨꯒ ꯗꯕꯥꯁꯤꯁꯨ ꯈꯔ ꯂꯧꯒꯦ ꯗꯕꯥꯁꯦ ꯑꯍꯨꯝꯗ 149ꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯥꯏꯌꯦꯕ ꯌꯥꯝ ꯗꯕꯥꯁꯦ ꯀꯤꯂꯣ ꯆꯟꯕ ꯗꯕꯥꯁꯦ ꯑꯩꯗꯤ ꯄꯥꯝꯃꯦꯕ ꯑꯗꯨꯃꯥꯏꯁꯦ ꯂꯤꯇꯔ ꯃꯈꯥꯏꯃꯨꯛ ꯆꯟꯕ ꯑꯗꯨꯃꯥꯏꯅ ꯃꯥꯜꯂꯦ ꯑꯗꯣ ꯂꯤꯇꯔ ꯆꯟꯕꯁꯤꯅꯗꯤ ꯐꯩ ꯄꯣꯠ ꯍꯥꯞꯄꯗ ꯃꯔꯥꯡ ꯀꯥꯏꯅ ꯅꯨꯡꯉꯥꯏꯅꯀꯣ ꯃꯈꯥꯏꯒꯤꯁꯤꯁꯨ ꯃꯇꯥꯡ ꯂꯥꯛꯏ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯅ ꯂꯤꯇꯔ ꯆꯟꯕꯗꯣ ꯄꯥꯝꯃꯦꯕꯀꯣ ꯁꯤ ꯑꯩ ꯂꯧꯔꯔꯣꯏ ꯑꯁꯤꯁꯦ ꯄꯥꯝꯗ꯭ꯔꯦ ꯀꯩꯒꯤꯅꯣꯗꯤ ꯑꯇꯣꯞꯄ ꯃꯊꯪ ꯅꯦꯛꯁꯇ ꯂꯧꯔꯒꯦ ꯑꯗꯣ ꯑꯁꯤꯒꯤ ꯗꯕꯥꯁꯤꯅ ꯐꯩꯌꯦꯕ ꯁꯤꯅ ꯆꯥꯎꯔꯦꯕ ꯑꯍꯨꯝ ꯁꯤꯕꯨꯗꯤ ꯁꯤꯝꯄꯜ ꯗꯤꯖꯥꯏꯟꯅꯤ ꯀꯩ ꯁꯤꯝꯄꯜꯒꯤ ꯗꯕꯥꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯃꯆꯥ ꯃꯆꯥ ꯍꯥꯞꯄꯛꯄꯗꯤ ꯅꯨꯡꯉꯥꯏ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯅ ꯁꯤ ꯑꯣꯏꯅ ꯂꯧꯔꯒꯦ ꯀꯂꯔꯁꯤꯁꯨ ꯏꯪ ꯏꯪ ꯂꯥꯎꯋꯦ ꯀꯂꯔꯁꯤꯁꯨ ꯐꯖꯩꯌꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤꯁꯦ ꯂꯣꯏꯁꯤꯜꯂꯦ ꯕꯦꯜꯗꯥ ꯑꯃꯁꯨ ꯂꯧꯔꯦ ꯇꯟ ꯇꯛꯅꯕꯒꯤꯀꯣ ꯑꯩꯒꯤꯗꯣ ꯌꯥꯗ꯭ꯔꯦ ꯇꯦꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯀꯣꯂꯣꯝ ꯊꯝꯅꯕ ꯏꯁꯇꯦꯟ ꯃꯆꯥ ꯑꯃꯁꯨ ꯂꯧꯁꯟꯖꯔꯦ ꯑꯗꯨꯒ ꯑꯁꯤꯒꯤ ꯏꯁꯇꯦꯟꯁꯦ ꯑꯩꯒꯤ ꯏꯁꯇꯦꯟꯁꯦꯀꯣ ꯁꯨꯃꯥꯏꯅ ꯐꯛꯂꯥꯡꯗ ꯅꯞꯄꯒꯤꯁꯦ ꯌꯥꯝꯅ ꯀꯥꯟꯅꯩꯌꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤꯀꯣ ꯇꯥꯏꯜꯁꯀꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯑꯥꯏ ꯀꯥꯔꯠꯀꯨꯝꯕ ꯅꯞꯄ ꯈꯣꯠꯄ ꯁꯤꯁꯦ ꯌꯥꯝ ꯀꯥꯟꯅꯩ ꯑꯅꯤ ꯂꯧꯔꯦꯕꯀꯣ ꯃꯃꯥꯡꯗꯁꯨ ꯑꯃ ꯂꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤꯁꯦ ꯃꯌꯥꯝꯅ ꯂꯧꯕꯤꯌꯨ ꯁ꯭ꯀꯨꯜ ꯇꯝꯕ ꯑꯉꯥꯡꯁꯤꯡꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯑꯗꯣ ꯃꯥꯒꯤ ꯊꯥꯡꯁꯦ ꯈꯔ ꯇꯥꯡꯉꯦ ꯊꯧꯕꯁꯨ ꯋꯥꯠꯂꯤ ꯅꯧꯔꯤꯉꯩꯗꯤ ꯊꯧꯔꯤ ꯃꯅꯤꯄꯨꯔ ꯁꯣꯔꯤꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯍꯣꯜꯂꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯃꯌꯥꯝ